Chief Minister Delhi halakla airport maki swab test tawkhre. Mamang tha June 13 akhanaba charter flight amada Delhi gi damakta Impal thadokiba Manipur gi Chief Minister N Biren nga sinungthul pung ani makai taba matamda charter flight amada Impal International Airport thunglare. Chief Minister Impal International Airport hek thunglabaga Jenims Hospital gi makai gi ambulance ani thaduna protocol gi matung ina CM amasum ma ka loinena Delhi da satlaba miyoi sing swab sample lauki basingi manungda CM gi Delhi khongchat asida loina kiba Sagolban Kendra gi emere RK Imo Manipur gi Chief Secretary Dr. J Suresh Babu CM gi PRO amadi atai PSO ni hairi swab test ki result phangbagi matam asi pung amadagi ama makai changi result phangdriba fawa Chief Minister amasu maka loinena Delhi dagi halakiba miyoi sing Impal International Airport ngai duna laiki atopa marueba paw manamu mapal dagi train na pusilakpa miyoi sing na phaw duna satliba jeribam gi dibong lambi thingjinkre Lockdown maram oiduna India gi tungan mafam singda panduna lairiba Manipuri masa ke Islamic Special Train jeribam railway station yauna pusilaklaba matungda masa gi district headquarters singda bus ta puduna jeribam gi dibong khunau khul gi lambi phawduna satliba si ngasidagi passenger bus sing asi railway gi masa gi lambi leijariba adomda satpiyo dibong khunau gi lambi romda bus satpa thingde haina khulasigi nupi myam horoktuna lambi thingkhrai lambi thingki basi mari lainena dibong khunau dagi wairani kawi nupi amana pawmisingda phongdokhibagi matung inadi mapal da panduna lairiba Manipuri gi miyoi kya jiribam railway station da thunglaba matungda bus tongduna dibong khunau gi lambi phawduna satliba asida passenger singna sana ba posai gi arem khak ising bottle amadi hand glove mask na singba kya lambi to hondokpa asi tawdana ba mamang thakta kyarak hana haijakre adobo haijaba si Tabidana dibong gilambida masakta pankriba polam singa si makhatana langthokpagi thabak chathaduna lakli maduna railway station gi bus tongduna lakliba miyoi singna masagi railway gi lambi asida satpiyo dibong khunau khul phawduna sukjat chathanba yaroi haki panba yabde dibong khunau gi khunja singna ngarang jiribam gi deputy commissioner da ayiba sirol amasa pisinduna khul phawna train da tonglakpa passenger sing chathandana ba haijakhibasu laire hairi amaromda ngasi su Mumbai dagi jiribam railway station na passenger puduna lak Train nungthilda thunglaba yai haina panari atopa maroiba pawam nam Asian Games gold medalist dinku negative oiduna mayumda hankhre cancer na nabadagi Delhi da layeng basatlobadagi COVID-19 positive oibadagi me kuntraga mathoida RIMS hospital da layengmagi thabak satharakiba Asian Games gold medalist ngangom dinku sai nipuga mathoi laiset asidagi negative oiduna ngasi masagi mayum phawba ambulance ta thinkhre loisilakpada maroiba paw amanamu nupa ama thangna thinbadagi sire mihatpani haiba miyoi fare ngasi ayu pung tararom taba matamda Lamphel police station gi manungsana laifam khunau mayai lekaida nupa amana miyoi ama thangna thinbadagi laikhidrei thangna thilamba mihat pani haiba miyoi adu Lamphel police na phare hairi laikhidraba miyoi adu gi maming thoksom Uma Chandra sai kunthraga mari apokpa laikhidraba tomba kawi laifam khunau mayai lekaidagi ni makpu thangna thinbani haiba police na pharaba miyoi adu gi mamingna nongthongbam Haridas sai yankhai manga Elias Rambo kawi Kurai Lairik Yangbam Laikai Salam Lairik Tagini Hanus Pau Sina Makatana Fungdorakli. Losilak pada maru iba Pau Makatanga Mayamda Hapsaramge Police personnel Kungataru Amagasu COVID-19 positive oire Ziribam PS ki police personnel ama COVID-19 positive oikraba matung maka thengnarubani haiba personnel kungataru amagasu test tawbada positive oire hairi makatana personnel sing asigi imung manung sing test tawnaba sample lokhatpa hawkre hairi oirakliba phibam asida Ziribam administration na positive oiraklaba sing asigi laikai sing cantonment zone lokthoknaba sem sakre hairi masina Manipur community transmission taroknabagi achauba maram amo oirakpa yari hena spausin makatana fungdurok